Hi everyone, ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯦꯝ꯫ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯔꯠ ꯕ꯭ꯔꯣꯀꯟ ꯑꯣꯏꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯁꯤ ꯃꯇꯥꯡꯁꯤꯗ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯤꯔꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯅꯨꯡꯉꯥꯏꯇꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯁꯨꯝ ꯂꯩꯔꯒꯗꯤ ꯀꯅꯥꯅꯣ ꯃꯥꯡꯖꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯪ ꯅꯁꯥꯅꯦꯕ꯫ ꯑꯗꯨꯅ ꯁꯤ ꯀꯃꯥꯏꯅ ꯆꯠꯍꯟꯈꯤꯒꯅꯤ? ꯁꯤ ꯆꯠꯂꯨ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯨꯡꯉꯥꯏꯇꯕꯗꯤ ꯁꯨꯝ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯁꯤ ꯆꯠꯂꯨ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯁꯤ ꯀꯃꯥꯏꯅ ꯆꯠꯍꯟꯈꯤꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯒꯗꯣꯏꯁꯤ꯫ ꯁꯤ ꯀꯃꯥꯏꯅ ꯆꯠꯍꯟꯈꯤꯅꯤ ꯍꯥꯏꯕꯒꯤ ꯅꯉꯣꯟꯗ ꯆꯣꯏꯁ ꯑꯅꯤꯈꯛ ꯂꯩ ꯅꯪꯅ ꯇꯧꯕ ꯌꯥꯕ꯫ ꯆꯣꯏꯁ ꯑꯅꯤꯗꯨ ꯀꯔꯤ ꯀꯔꯤꯅꯣ, ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯣꯏꯁꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯐꯨꯜ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯒ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯑꯩ ꯆꯦꯅꯦꯜꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯅꯥꯀꯟꯗ ꯕꯦꯜ ꯑꯥꯏꯀꯟ ꯑꯃ ꯊꯣꯛꯄꯗꯁꯨ ꯅꯞꯄꯤꯌꯨ꯫ ꯑꯍꯥꯟꯕꯗ ꯑꯩꯅ ꯇꯧꯍꯟꯅꯤꯡꯗꯕ ꯑꯃ ꯍꯥꯟꯅ ꯍꯥꯏꯒꯦ꯫ ꯃꯌꯥꯝꯅ ꯌꯥꯝ ꯇꯧꯅꯕ, ꯑꯩꯈꯣꯏꯅ ꯍꯥꯔꯠ ꯕ꯭ꯔꯣꯀꯟ ꯑꯣꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯥꯏꯅꯕ ꯑꯗꯨꯀꯥꯟꯗꯀꯣ ꯃꯌꯥꯝꯅ ꯌꯥꯝ ꯇꯧꯒꯟꯕ ꯍꯥꯔꯠ ꯕ꯭ꯔꯣꯀꯟꯒꯤ ꯏꯁꯩ ꯇꯥꯕ꯫ ꯍꯥꯔꯠ ꯕ꯭ꯔꯣꯀꯟ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯔꯠ ꯕ꯭ꯔꯣꯀꯟꯒꯤ ꯏꯁꯩ ꯇꯥꯕ, ꯁꯤꯃꯗꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ, ꯑꯩꯈꯣꯏꯅ ꯃꯌꯥꯝꯅꯗꯤ ꯁꯤ ꯌꯥꯝ ꯇꯧꯅꯕꯅꯦ ꯑꯌꯥꯝꯕ ꯃꯤꯅ꯫ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ, ꯁꯤꯅ ꯑꯃꯨꯛ ꯅꯪ ꯍꯦꯟꯅ ꯗꯥꯎꯟ ꯇꯧꯍꯟꯗꯣꯏꯅꯦ꯫ ꯀꯔꯤꯝꯇ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯅꯉꯣꯟꯗ ꯔꯤꯂꯦꯛꯁ ꯇꯧꯕ ꯃꯥꯟꯒꯅꯤ, ꯑꯗꯨꯕꯨ ꯁꯤꯅ ꯑꯗꯨꯝ ꯅꯪꯅ ꯀꯥꯎꯊꯣꯛꯄ ꯉꯝꯃꯣꯏꯕ, ꯅꯪꯅ ꯆꯠꯍꯟꯈꯤꯕꯗꯤ ꯉꯝꯃꯣꯏꯕ꯫ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯗꯥꯎꯟ ꯇꯧꯍꯟꯗꯧꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯁꯤꯃ ꯇꯣꯛꯄꯤꯌꯣ꯫ ꯁꯤ ꯃꯍꯨꯠꯇ ꯅꯉꯣꯟꯗ ꯄꯣꯖꯤꯇꯤꯚ ꯏꯅꯔꯖꯤ ꯄꯤꯕ ꯏꯁꯩ ꯇꯥꯕꯤꯌꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯍꯥꯔꯠ ꯕ꯭ꯔꯣꯀꯟ ꯑꯣꯏꯔꯀꯥꯟꯗ ꯍꯥꯔꯠ ꯕ꯭ꯔꯣꯀꯟꯒꯤ ꯏꯁꯩ ꯇꯥꯕ ꯁꯤꯃ ꯇꯣꯛꯄꯤꯌꯣ꯫ ꯑꯍꯥꯟꯕꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯆꯠꯂꯨ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯤꯁꯤꯖꯟ ꯂꯧꯕ ꯍꯩꯇꯕꯒꯤꯅꯦꯕ꯫ ꯀꯔꯤ ꯗꯤꯁꯤꯖꯟ ꯂꯧꯗꯧꯅꯣ ꯂꯧꯐꯝ ꯈꯪꯗꯕꯒꯤꯅꯦꯕ꯫ ꯍꯥꯏꯗꯤ ꯃꯊꯪ ꯀꯔꯤ ꯇꯧꯒꯗꯧꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯗꯕꯒꯤꯅꯦꯕ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯅꯨꯡꯗ, ꯊꯃꯣꯏꯗ ꯑꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯂꯩꯔꯦ꯫ ꯑꯗꯨ ꯀꯃꯥꯏꯅ ꯆꯠꯍꯟꯈꯤꯅꯤ? ꯆꯠꯂꯣ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯁ꯭ꯇꯦꯞ ꯀꯩꯗꯧꯗꯧꯅꯣ ꯈꯪꯗꯕꯒꯤꯅꯦꯕ꯫ ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯔꯣꯡ ꯗꯤꯁꯤꯖꯟ ꯂꯣꯝꯗ ꯆꯠꯈꯤꯕ ꯌꯥꯎꯋꯦ꯫ ꯑꯩ ꯁꯤꯔꯒꯗꯤ, ꯑꯩ ꯁꯨꯁꯥꯏꯗ ꯇꯧꯔꯒꯗꯤ ꯄꯨꯂꯞ ꯄꯣꯛꯑꯅꯤ, ꯄꯨꯂꯞ ꯐꯔꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯨꯃꯥꯏꯅ ꯆꯠꯈꯤꯕ ꯌꯥꯎꯋꯦ꯫ ꯑꯗꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅꯗꯤ ꯁꯨꯃꯥꯏꯅ ꯈꯟꯕꯤꯔꯒꯅ ꯃꯌꯥꯝ ꯈꯜꯂ ꯌꯦꯡꯉꯣ꯫ ꯅꯪ ꯃꯄꯣꯛꯇꯨ ꯃꯊꯪ ꯑꯃꯨꯛ ꯄꯣꯛꯀꯦ ꯉꯝꯕ ꯅꯠꯇꯦꯕ꯫ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯪꯉꯣꯟꯗ ꯑꯃꯨꯛꯈꯛꯇ ꯄꯤꯔꯛꯄ ꯆꯥꯟꯁꯅꯦ, ꯏꯁꯣꯔꯅ ꯑꯃꯨꯛꯈꯛꯇ ꯄꯤꯔꯛꯄ ꯆꯥꯟꯁꯅꯦ꯫ ꯁꯤꯗ ꯁꯨꯃꯥꯏꯅ ꯂꯦꯝꯅ ꯃꯥꯡꯍꯟꯈꯤꯒꯅꯨ꯫ ꯑꯗꯨꯒ ꯅꯪꯁꯤ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯈꯔ ꯇꯧꯔꯨꯔꯣ, ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯨꯔꯣ ꯍꯥꯏꯔꯒ ꯆꯥꯟꯁ ꯑꯃ ꯌꯦꯡꯉꯨꯔꯣ ꯍꯥꯏꯔꯒ ꯊꯥꯔꯛꯏꯕꯅꯦꯕ꯫ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯨꯔꯣ ꯍꯥꯏꯕꯒꯤ ꯂꯥꯛꯏꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯁꯤ ꯑꯔꯦꯝꯕꯗ ꯁꯤꯗ ꯐ꯭ꯔꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯛ ꯆꯠꯍꯟꯈꯤꯕꯗꯤ ꯌꯥꯝ ꯂꯥꯟꯒꯅꯦꯕ꯫ ꯍꯥꯏꯗꯤ ꯅꯪ ꯃꯊꯪ ꯑꯃꯨꯛ ꯐꯪꯕꯒꯤ ꯆꯥꯟꯁ ꯂꯩꯔꯝꯗꯕ ꯌꯥꯏꯅꯦꯕ, ꯀꯅꯥ ꯈꯪꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯃꯄꯣꯛ 3 ꯂꯩ, ꯃꯊꯪ ꯃꯄꯣꯛꯇ ꯑꯗꯨ ꯍꯥꯏꯕ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯗꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯕꯅꯣ? ꯁꯤ ꯅꯪꯒꯤ 3ꯁꯨ ꯃꯄꯣꯛꯇꯨ ꯑꯣꯏꯔꯝꯃꯗꯤ, ꯑꯔꯣꯏꯕ ꯃꯄꯣꯛꯇꯨ ꯑꯣꯏꯔꯝꯃꯗꯤ, ꯑꯗꯨꯅ ꯅꯪ ꯁꯤ ꯁꯨꯃꯥꯏꯅ ꯐ꯭ꯔꯤꯗ ꯂꯦꯝꯅ ꯃꯥꯡꯍꯟꯈꯤꯒꯅꯣ ꯀꯩꯁꯨ ꯀꯥꯟꯗꯕꯗ꯫ ꯁꯤꯗ ꯅꯪꯅ ꯇꯧꯕ ꯌꯥꯔꯤꯁꯤ ꯀꯔꯤ ꯀꯔꯤꯅꯣ? ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯆꯣꯏꯁ ꯑꯅꯤꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ, ꯑꯃꯔꯣꯝꯗ ꯅꯪꯒꯤ ꯂꯥꯏꯐꯇꯨ ꯃꯨꯚ ꯑꯣꯟ ꯇꯧꯕ, ꯍꯧꯈ꯭ꯔꯁꯅꯨ꯫ ꯅꯪꯒꯤ ꯇꯨꯡꯗ ꯅꯪꯒꯤ ꯒꯣꯜ, ꯅꯪꯒꯤ ꯄꯟꯊꯨꯡ, ꯅꯪꯒꯤ ꯂꯥꯏꯐꯀꯤ ꯄꯟꯊꯨꯡ ꯑꯃ ꯂꯩ꯫ ꯄꯟꯊꯨꯡ ꯑꯃ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯔꯒ ꯅꯪꯒꯤ ꯄꯟꯊꯨꯡꯗꯨꯗ ꯅꯪꯒꯤ ꯃꯊꯪ ꯁ꯭ꯇꯦꯞ ꯀꯩ ꯇꯧꯕ ꯌꯥꯏ ꯑꯗꯣꯝ ꯁꯥꯏꯗꯇ ꯆꯠꯈꯤꯕ ꯑꯃ꯫ ꯑꯗꯨꯒ ꯁꯥꯏꯗ ꯑꯃꯗ ꯔꯤꯚꯦꯟꯁ ꯂꯣꯝꯗ ꯆꯠꯄ ꯑꯃ꯫ ꯑꯩ ꯀꯥꯎꯕ ꯉꯝꯃꯣꯏ, ꯑꯩ ꯁꯤꯡꯅꯔꯒ ꯃꯉꯣꯟꯗ ꯅꯣꯡꯃ ꯑꯩ ꯎꯠꯈꯤꯅꯤ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯅꯣ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯎꯠꯈꯤꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯁꯥꯏꯠ ꯑꯃꯗ ꯁꯤꯡꯅꯔꯒ ꯆꯠꯈꯤꯕ꯫ ꯁꯥꯏꯠ ꯑꯃꯅ ꯅꯪꯒꯤ ꯄꯟꯊꯨꯡ, ꯅꯪꯒꯤ ꯒꯣꯜꯗ ꯐꯣꯀꯁ ꯇꯧꯔꯒ ꯁꯣꯝꯗ ꯑꯩ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯂꯩꯔꯤ, ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯃꯥꯡꯍꯜꯂꯒ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯥꯏꯠꯇꯣ ꯐꯣꯀꯁ ꯇꯧꯈꯤꯕ ꯑꯃ꯫ ꯅꯠꯇ꯭ꯔꯒ ꯁꯣꯝꯗ ꯔꯤꯚꯦꯟꯁ ꯂꯣꯝꯗ ꯐꯣꯀꯁ ꯇꯧꯕ ꯑꯃ꯫ ꯑꯗꯨ ꯅꯠꯇꯅ ꯃꯔꯛꯁꯤꯗ ꯁ꯭ꯇꯛ ꯇꯧꯔꯒꯗꯤ ꯂꯩꯈꯤꯒꯅꯣꯕ꯫ ꯃꯔꯛꯇ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕꯒꯤꯅꯤ ꯃꯌꯥꯝꯅ ꯌꯥꯝ ꯋꯥꯔꯤꯁꯦ, ꯆꯠꯂꯣ ꯌꯥꯗ꯭ꯔꯤꯁꯦ꯫ ꯁꯥꯏꯠ ꯑꯅꯤꯗꯨꯗꯒꯤ ꯑꯃꯗ ꯗꯤꯁꯤꯖꯟ ꯂꯧꯕꯤꯌꯣꯕ꯫ ꯑꯩ ꯁꯣꯝꯗ ꯆꯠꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯒ ꯁꯣꯝꯗ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯑꯃꯗ ꯗꯤꯁꯤꯖꯟ ꯂꯧꯕꯤꯌꯣꯕ꯫ ꯑꯗꯨꯀꯥꯟꯗ ꯑꯗꯣꯝꯗ ꯐꯣꯀꯁ ꯇꯧꯈꯤꯕ, ꯑꯗꯣꯝ ꯃꯥꯏ ꯃꯇꯤꯛ ꯃꯇꯝꯗ ꯑꯗꯨꯀꯥꯟꯗ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯆꯠꯈꯤꯒꯅꯦꯕ, ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ꯫ ꯑꯗꯨꯒ ꯃꯨꯚ ꯑꯣꯟ ꯇꯧꯕꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯪꯒꯤ ꯄꯟꯊꯨꯡ ꯑꯃꯗ ꯐꯣꯀꯁ ꯇꯧꯔꯒ ꯁꯣꯝꯗ ꯆꯠꯈꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯅ ꯀꯩꯀꯩ ꯇꯧꯕ ꯌꯥꯒꯦ? ꯑꯍꯥꯟꯕꯗ ꯃꯤꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯀꯛꯊꯠꯄ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯟꯐꯣꯂꯣ ꯇꯧꯊꯣꯛꯄ, ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯍꯟꯗꯕ꯫ ꯑꯗꯨꯒ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯃꯇꯝꯗꯣ, ꯅꯪꯅ ꯌꯥꯝ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄ꯫ ꯅꯪꯒꯤ ꯒꯣꯜꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯕ ꯑꯣꯏꯔꯣ, ꯅꯠꯇ꯭ꯔꯒ ꯒꯣꯜꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯣꯏꯔꯣ, ꯅꯠꯇ꯭ꯔꯒ ꯃꯤ ꯎꯅꯕ ꯑꯣꯏꯔꯣ, ꯊꯕꯛ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯍꯟꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯒꯣꯜꯗꯨ꯫ ꯍꯧꯖꯤꯛ ꯍꯥꯟꯅ ꯅꯪꯅ ꯃꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯃꯇꯝ, ꯃꯤꯗꯨꯒ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯔꯝꯕ ꯃꯇꯝ ꯃꯈꯩꯗꯣ
ꯑꯗꯣ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯂꯩꯀꯣꯜꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯃ ꯍꯣꯠꯅꯁꯤꯜꯂꯛꯄ ꯑꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯅꯪꯅ ꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯁꯦ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯔ ꯂꯩꯕ ꯃꯥꯟꯕ ꯃꯤꯒ ꯌꯥꯝ ꯎꯔꯝꯒꯅꯤ ꯃꯤ ꯎꯕ ꯌꯥꯎꯔꯝꯒꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯒ ꯑꯦꯁ ꯃꯥꯏ ꯄꯨꯟꯁꯤꯗꯤ ꯑꯋꯥꯕ ꯂꯩꯇꯕꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯒ ꯂꯩꯕꯅꯤ ꯀꯥꯏꯅ ꯈꯟꯕ ꯃꯤ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨ ꯃꯣꯏꯁꯨ ꯃꯣꯏꯗ ꯑꯋꯥꯕ ꯊꯦꯡꯅꯗꯕ ꯅꯠꯇꯦꯕ ꯁꯨꯃꯥꯏꯅ ꯃꯣꯏꯗꯁꯨ ꯃꯌꯥꯝ ꯂꯥꯛꯏꯅꯦ ꯍꯥꯔꯠ ꯕ꯭ꯔꯣꯀꯟ ꯑꯣꯏꯕ ꯃꯌꯥꯝ ꯂꯥꯛꯏꯅꯦꯕ ꯁꯤ ꯃꯣꯏꯅ ꯑꯃꯨꯛ ꯈ꯭ꯋꯥꯏ ꯌꯥꯝ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣꯗꯣ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯄꯣꯖꯤꯇꯤꯚ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯨꯚ ꯑꯣꯟ ꯇꯧꯔꯒ ꯃꯊꯪꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯣꯏ ꯁ꯭ꯇꯦꯞ ꯀꯩ ꯂꯩꯔꯤ ꯃꯥꯏ ꯂꯥꯏꯐꯀꯤ ꯑꯗꯣꯝꯗ ꯁꯨꯝ ꯌꯦꯡꯕ ꯂꯥꯏꯐ ꯃꯊꯪ ꯀꯩ ꯂꯩꯔꯤ ꯍꯥꯏꯕ ꯑꯗꯣꯝ ꯑꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯑꯗꯨꯗ ꯌꯥꯝ ꯊꯨꯅ ꯑꯗꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯄ ꯍꯩꯕ ꯃꯤ ꯑꯣꯏꯕꯒꯤꯅꯦꯕ ꯑꯗꯨꯅ ꯁꯤ ꯁꯨꯃꯥꯏꯅ ꯍꯩꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯔꯤꯚꯦꯟꯁ ꯁꯥꯏꯠꯇ ꯆꯠꯈꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯔꯤꯚꯦꯟꯁ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥ ꯈꯪꯅꯈꯤꯕ ꯃꯥꯏ ꯅꯨꯄꯥ ꯃꯊꯪ ꯈꯪꯅꯈꯤꯕ ꯅꯨꯄꯥ ꯅꯨꯄꯤꯗꯨꯗ ꯑꯩꯈꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯈꯠꯅꯔꯨꯗꯧ ꯅꯠꯇꯦꯕ ꯔꯤꯚꯦꯟꯁ ꯍꯥꯏꯁꯤ ꯀꯩꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯔꯤꯚꯦꯟꯁꯇꯤ ꯅꯪ ꯅꯁꯥꯁꯤ ꯕꯦꯇꯔꯤꯡ ꯑꯣꯏꯍꯟꯕ ꯍꯦꯟꯅ ꯐꯍꯟꯕ ꯅꯪ ꯍꯥꯟꯅ ꯂꯩꯔꯝꯕꯗꯩ ꯍꯦꯟꯅ ꯐꯒꯠꯂꯛꯄ ꯃꯥꯒ ꯈꯪꯅꯔꯤ ꯃꯇꯝꯗꯣ ꯃꯥꯒ ꯂꯣꯏꯅꯔꯤ ꯃꯇꯝꯗꯣ ꯑꯗꯨꯗꯒꯤ 10 times 100 times ꯐꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦꯕ ꯕꯦꯁ ꯔꯤꯚꯦꯟꯁꯇꯤ ꯅꯪꯁꯤ ꯍꯦꯟꯅ ꯐꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯪ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯤꯡꯅꯔꯒ ꯅꯣꯡꯃ ꯃꯥ ꯁꯨꯃꯥꯏꯅ ꯈꯜꯂꯛꯈꯤꯅꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯕ ꯗꯥꯏꯃꯟ ꯑꯃꯕꯨ ꯃꯣꯠꯂꯦꯗ ꯍꯨꯟꯗꯣꯛꯎꯔꯒ ꯅꯨꯡ ꯑꯉꯧꯕ ꯑꯃ ꯐꯖꯩꯌꯦꯗ ꯈꯨꯜ ꯂꯩꯔꯝꯃꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯐꯥꯎꯍꯜꯂꯛꯈꯤꯅꯤ ꯅꯣꯡꯃꯗꯤ ꯃꯥ ꯁꯣꯏꯗꯅ ꯁꯨꯃꯥꯏꯅ ꯐꯥꯎꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯊꯝꯃꯒꯀꯣ ꯅꯪꯒꯤ ꯅꯁꯥꯁꯦ ꯕꯦꯇꯔ ꯑꯣꯏꯍꯟꯕ ꯅꯣꯡꯃꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯍꯟꯕ ꯑꯗꯨꯅꯦꯕ ꯕꯦꯁ ꯔꯤꯚꯦꯟꯁ ꯍꯥꯏꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯁꯤ ꯁꯥꯏꯗꯇ ꯇꯧꯔ ꯆꯠꯂꯁꯨ ꯌꯥꯏꯑꯕ ꯔꯤꯚꯦꯟꯁꯀꯤ ꯁꯥꯏꯗꯇ ꯁꯨꯃꯥꯏꯅ ꯁꯤꯡꯅꯔꯒ ꯑꯗꯨꯒ ꯅꯁꯥ ꯕꯦꯇꯔ ꯁꯨꯝ ꯑꯣꯏꯍꯟꯕ ꯑꯗꯣꯝꯗ ꯐꯣꯀꯁ ꯇꯧꯔꯒ ꯍꯣꯠꯅꯈꯤꯕ ꯑꯗꯣꯝꯗ ꯆꯠꯍꯟꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯨꯚ ꯑꯣꯟ ꯁꯥꯏꯗꯇ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯁꯥꯏꯗ ꯑꯅꯤꯁꯤꯗꯒꯤ ꯑꯃꯗ ꯆꯠꯄꯤꯌꯨ ꯃꯔꯛꯇꯗꯤ ꯁ꯭ꯇꯛ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯇꯥꯏꯃꯤꯡꯁꯦ ꯃꯌꯥꯝꯗ ꯊꯣꯛꯂꯛꯄ ꯌꯥꯎꯔꯒꯗꯤ ꯍꯥꯔꯠ ꯕ꯭ꯔꯣꯀꯟ ꯑꯣꯏꯕ ꯇꯥꯏꯃꯤꯡꯁꯦ ꯌꯥꯎꯔꯒꯗꯤ ꯑꯍꯥꯟꯕꯗ ꯅꯪ ꯇꯧꯔꯤꯁꯦ ꯍꯥꯔꯠ ꯕ꯭ꯔꯣꯀꯟꯒꯤ ꯏꯁꯩꯁꯤꯃ ꯇꯥꯕꯤꯗꯕ ꯍꯥꯔꯠ ꯕ꯭ꯔꯣꯀꯟꯒꯤ ꯏꯁꯩꯁꯤꯃ ꯇꯥꯕ ꯇꯣꯛꯄꯤꯔꯣ ꯑꯗꯨꯝꯕ ꯇꯥꯏꯃꯤꯡꯗꯨꯗ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯂꯝꯕꯤ ꯑꯅꯤꯗꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯨꯁ ꯇꯧꯔꯒ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯔꯒ ꯆꯠꯄꯤꯌꯨ ꯑꯗꯨꯀꯥꯟꯗ ꯃꯌꯥꯝ ꯈꯤꯇꯪ ꯐꯒꯅꯤ ꯈꯟꯖꯩ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯌꯥꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ